ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯤꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯇꯣ ꯉꯁꯤꯁꯦ ꯏꯔꯩ ꯂꯩꯈꯤꯗꯕꯗꯨꯝ ꯇꯧꯔꯦꯕ ꯂꯨꯔꯤꯗꯤ ꯑꯉꯥꯡ ꯃꯆꯥ ꯄꯤꯁꯛ ꯄꯤꯁꯛꯁꯤꯅ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛ ꯃꯆꯥ ꯃꯆꯥꯁꯤꯡꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯕ ꯂꯥꯏꯔꯤꯛꯅꯦꯕ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯑꯉꯥꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯗꯣ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯑꯆꯧ ꯑꯆꯧꯕ ꯂꯥꯏꯔꯤꯛꯅꯦꯕ ꯃꯣꯏꯗꯒꯤꯅꯦꯕ ꯑꯉꯥꯡꯅ ꯍꯩꯒꯗꯧꯔꯤꯕ ꯂꯥꯏꯁꯨ ꯍꯥꯏꯁꯦ ꯂꯥꯏꯔꯤꯛꯇꯒꯤ ꯐꯪꯕꯁꯤꯅ IQ ꯀꯧꯏ ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯣꯁꯦꯟ ꯁꯤꯗꯤ ꯀꯔꯤꯝ ꯅꯠꯇꯦ ꯑꯗꯒꯤ ꯁꯣꯝꯗ ꯑꯍꯜ ꯂꯃꯟ ꯂꯣꯏꯅꯕꯗꯒꯤ ꯏꯃꯨꯡꯒꯤ ꯂꯣꯏꯅꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯈꯨꯟꯅꯥꯏꯁꯤꯗꯒꯤ ꯈꯪꯒꯗꯕ ꯂꯥꯏꯁꯨ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯅꯅꯦꯕ ꯍꯌꯦꯡ ꯑꯉꯥꯡ ꯑꯃ ꯏꯔꯝꯗꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯄꯗꯒꯤ ꯁꯦꯝꯒꯗꯕ ꯂꯥꯏꯁꯨꯁꯦ ꯁꯤꯗꯤ ꯑꯉꯥꯡꯗ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯃꯅꯤꯄꯨꯔꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇꯅꯦ ꯏꯃꯨꯡꯁꯦ ꯃꯁꯤ ꯌꯥꯝ ꯐꯅ ꯂꯩꯇꯕꯁꯨ ꯌꯥꯗꯦ ꯃꯥꯒꯤ ꯑꯉꯥꯡꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯁꯤ ꯕꯦꯕꯥꯔꯒ ꯇꯧꯅꯗꯅ ꯌꯨꯝꯗ ꯅꯨꯡꯁꯤꯅ ꯂꯩꯕ ꯀꯔꯤ ꯀꯥꯏꯒꯦ ꯁꯤꯕꯨ ꯄꯩꯁꯥ ꯇꯤꯡꯕ꯭ꯔꯅꯦ ꯆꯥꯛ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯔꯤ ꯀꯥꯏꯒꯦ ꯑꯃꯗꯨꯁꯨ ꯂꯣꯏꯖꯔꯦ ꯊꯤꯖꯔꯒꯦ ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯨꯀꯣ ꯐꯖꯗ꯭ꯔꯣ ꯁꯤꯕꯣ ꯆꯥꯛ ꯂꯣꯏꯔꯣ ꯇꯧꯗꯅ ꯑꯃꯗꯨꯁꯨ ꯈꯥꯕꯩꯗꯨ ꯀꯩꯕꯣ ꯂꯥꯡꯈ꯭ꯔꯄꯅꯤ ꯅꯪꯅ ꯊꯤꯕꯣꯡꯁꯦ ꯀꯥꯏ ꯈꯨꯝꯃꯦ ꯑꯝꯇ ꯑꯉꯥꯡꯁꯤꯡꯗꯨꯅ ꯑꯗꯨ ꯇꯨꯡꯗ ꯀꯔꯤ ꯃꯣꯏꯗ ꯄꯤꯕ ꯄꯔꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯅꯨꯡꯁꯤꯅ ꯂꯩꯕꯁꯦ ꯃꯁꯤꯃꯨꯛ ꯑꯉꯥꯡꯅ ꯄꯥꯝꯕ ꯂꯩꯇꯦꯕ ꯂꯥꯏꯇꯝ ꯆꯠꯂꯦꯗꯅ ꯍꯜꯂꯛꯄꯁꯦ ꯃꯌꯨꯝ ꯇꯨꯅ ꯌꯧꯔꯛꯀꯅꯦꯕ ꯌꯨꯝ ꯌꯥꯝ ꯌꯧꯅꯤꯡꯕ ꯄꯥꯈꯪ ꯃꯆꯥꯁꯦ ꯃꯄꯥꯟ ꯊꯣꯛꯑꯦꯕ ꯌꯨꯝꯗꯒꯤ ꯃꯥꯏ ꯌꯨꯝꯗꯨ ꯅꯩꯔ ꯂꯩꯅꯤꯡꯅꯦꯕ ꯀꯣꯏꯕꯗꯤ ꯂꯥꯏꯔ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯃꯥꯒ ꯃꯄꯥꯒꯁꯤꯅ ꯑꯉꯥꯡꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯍꯟꯅꯤꯡꯉꯦ ꯃꯃꯥꯁꯦ ꯅꯣꯡꯃꯗ ꯖꯥꯗꯥ ꯃꯇꯞ 10 ꯃꯄꯥꯁꯤꯅ ꯑꯌꯨꯛꯇꯒꯤ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯐꯥꯎꯁꯦ ꯌꯨ ꯋꯥꯎꯔꯤ 3ꯂꯛ ꯊꯛꯇꯣꯏꯅꯤ ꯑꯗꯣ ꯑꯉꯥꯡꯗ ꯅꯤꯁꯥ ꯄꯤꯖꯅꯤꯡꯗꯕ ꯂꯥꯏꯔꯤꯛꯁꯨ ꯐꯍꯟꯅꯤꯡꯕ ꯑꯉꯥꯡꯗꯤ ꯌꯥꯝ ꯐꯍꯟꯅꯤꯡꯕ ꯑꯩꯗꯤ ꯖꯔꯗꯥ ꯆꯥꯅꯤ ꯃꯄꯥꯅ ꯑꯩꯁꯨ ꯌꯨ ꯋꯥꯎꯔꯤ ꯊꯛꯀꯅꯤꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯐꯔꯒ ꯑꯉꯥꯡ ꯐꯅꯕ ꯍꯥꯟꯅ ꯑꯝꯇ ꯈꯟꯕꯤꯌꯨ ꯑꯩ ꯐꯕ ꯑꯗꯨꯒ ꯑꯉꯥꯡ ꯐꯕ